Lengak na masak khangdaba khunsinda lengak ki kanaba fanghaloi haiba wafam Chief Minister Biren ngarang laukthokhiba aduda Sri Loitongbam Brajavidu Singna Chief Minister Biren bu thagat pa phongdorakli Bisnupur District Sahitya Parishad ki life member oiduna wareng lairik aiba amasu oiriba wangu sabal dagi Sri Brajaviduna apenba nungaiba phongdokladuna haikibada asigumba thabak asi ngasidagi chahi kunthra nipugi mamangdagi paikhatlamlabadi ngasi lamdam asigi miyamna mayoknariba awaba si leiramloi mahakna makha tana hai matam chana mitop khandoknaba hona hodaba popi thaba thinghodaba umang kokthokpa thinghodaba kaya asina ngasi kuki mitop sing puwariga sagonana laklaba thangjing ching kobru ching churachanpur kangpokpi asina chingba mafam sing makhoi ki mapa mapugi lamni hairakle masida natana imphal mayolda ningthemkol bu paite beng kabo laikai bu domi bila mongba hanba mafam bu haukip beng amadi Imphal Airport Pulamka Airport Hairakpa ngamlibasi haukiba lengak pairamba lengak pasing aduna asan ba miting leitaba ngahak ngahaki yanaba pangtog tongkiba aduna ngasidi kunai asi yumdang bana kainaba law mapu yongna tanba lamdam haibadu oirakli masi haukiba matamda palamba lengak pasing aduna tambiramba khudolni haibasi mayeklaraba khudamni haiki hauzik asoiba pumnamak semdoknaba paliba lengak asina hotnarakpa sida leibak miyamna mateng pangsinduna mai paknaba punna naminasi haina miyamda apil tarokle Aikogi kalkulujaba simulasinya manipuri jaga sida aikogi mitu miyam saji sampa makulu kurang saru sebab masih sarkana masak khandaba khunsingi hana chimsung bilamba hana di sarkasinga chayikun thangi mangji makoya samayana hada thiyamba tarabadi masikun thumba aikogi mitu nyan sasingi aikogi makoya aikogi chitadi thawini yangasi nangasi Todo